ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤ ꯇꯤꯟꯅꯕꯗ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯪꯕ, ꯃꯤꯉꯝꯗꯕ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯗꯤ ꯑꯃꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯌꯥꯎꯕꯅꯤ꯫ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯁꯨ ꯃꯃꯥꯟꯅꯕ ꯇꯤꯟꯅꯕ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ, ꯋꯥ ꯉꯥꯡꯒꯟꯗꯕ, ꯃꯤꯅ ꯍꯥꯏꯔꯤꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯃꯤꯗꯥꯗꯨꯅꯤ꯫ ꯃꯥꯒꯤ ꯀꯣꯂꯦꯖ ꯀꯥꯐꯝ ꯊꯣꯛꯄ ꯀꯥꯔꯒ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯤ, ꯀ꯭ꯂꯥꯁ ꯌꯥꯎꯏ, ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯤ, ꯑꯁꯤ ꯃꯉꯥꯏ꯫ ꯌꯥꯝꯅ ꯄꯪꯖꯕ, ꯏꯆꯝ ꯆꯝꯖꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒ ꯇꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯈꯪꯕ, ꯅꯨꯄꯤ ꯀꯣꯏꯕ, ꯂꯤꯂꯥ ꯗꯔꯃꯥ ꯂꯣꯏꯅ ꯁꯨꯅ ꯆꯠꯄ, ꯀꯣꯏꯕ ꯂꯥꯡꯕ ꯄꯥꯝꯖꯕ ꯃꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯕꯒꯤ ꯃꯔꯝꯗꯤ ꯃꯥꯒ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯄ ꯃꯃꯥꯟꯅꯕꯁꯤꯡ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯇꯣꯈꯥꯏ ꯇꯥꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯅꯧꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯑꯌꯥꯝꯕ ꯃꯥꯁꯦ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯨ ꯉꯝꯗꯦ꯫ ꯍꯥꯟꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯁꯤꯡꯗꯣ ꯑꯣꯏꯔꯒꯗꯤ ꯃꯥꯗꯣ ꯏꯪ ꯇꯞꯄꯤ, ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯋꯥ ꯉꯥꯡꯒꯟꯗꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯁꯨ ꯈꯪꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯁꯨ ꯅꯠꯇꯕꯅ ꯃꯤꯅ ꯉꯥꯡꯂꯤ ꯃꯈꯩ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯆꯠꯂꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯖꯩ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯁꯨꯝ ꯌꯦꯡꯖꯔꯒ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯈꯛꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯈꯔꯗꯤ ꯀꯨꯏꯅ ꯆꯪꯒꯜꯂꯤ, ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯅꯨꯡꯁꯤꯕꯗꯤ ꯐꯨꯝꯗꯨꯅ ꯊꯝꯕ ꯑꯣꯏꯔꯒꯁꯨ ꯃꯃꯥꯟꯅꯕꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯅ ꯅꯨꯄꯥꯗ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯒꯁꯨ ꯍꯦꯛ ꯏꯀꯥꯏꯕ, ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒꯁꯨ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯀꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯇꯥꯞ ꯐꯣꯡꯗꯣꯛꯄꯁꯨ ꯉꯝꯖꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒꯗꯤ ꯌꯥꯝꯅ ꯊꯤꯅ ꯈꯦꯠꯅꯩ꯫ ꯅꯨꯄꯤꯗꯨꯗꯤ ꯀꯣꯂꯦꯖꯀꯤ ꯕꯣꯔꯠꯀꯁꯨ ꯂꯦꯞꯂꯒ ꯀꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯤꯟ ꯇꯣꯡꯕ, ꯃꯤꯉꯣꯟꯗ ꯗꯪ ꯍꯥꯏꯕ ꯉꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯃꯥꯁꯨ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯑꯃ ꯑꯣꯏꯕꯅ ꯇꯨꯃꯤꯟꯅ ꯏꯄꯪ ꯄꯪꯅ ꯂꯩꯖꯕ ꯅꯨꯄꯥꯗꯨ ꯃꯥꯅ ꯅꯨꯡꯁꯤꯀ ꯍꯥꯏꯔꯒꯗꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯌꯥꯝ ꯆꯥꯅꯔꯣꯏꯗꯕ, ꯄꯛꯂꯣꯏꯗꯕ ꯑꯃ ꯑꯣꯏꯕꯗꯨꯅ ꯃꯥꯁꯨ ꯐꯣꯡꯗꯣꯛꯄ ꯉꯝꯖꯗꯦ꯫ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯁꯤꯡꯕ, ꯃꯤꯆꯤꯛ ꯃꯤꯅꯥ ꯈꯪꯕ, ꯍꯥꯏꯐꯥꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯅ ꯀꯣꯂꯦꯖꯀꯤ ꯕꯣꯠ ꯂꯦꯞꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯒꯤꯁꯨ ꯅꯝꯕꯔ ꯃꯉꯣꯟꯗ ꯂꯩꯔꯤꯕꯅꯤ꯫ ꯇꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯁꯦꯟꯁꯨ ꯂꯣꯏꯅꯃꯛ ꯒ꯭ꯔꯨꯞ ꯁꯦꯝꯃꯒ ꯋꯥꯆꯞꯇ ꯀꯩꯗ ꯃꯦꯁꯦꯖ ꯂꯣꯏꯅ ꯊꯥꯅꯔꯤꯕ, ꯄꯥꯎ ꯐꯥꯎꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇ꯭ꯔꯒꯁꯨ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯩꯕꯅꯤꯅ ꯃꯥꯅ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯒ ꯍꯧꯖꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯨꯄꯥꯗꯨꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ꯫ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯦꯁꯦꯖ ꯑꯗꯨꯗ ꯏꯔꯒ ꯊꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯉꯝ ꯇꯪꯉꯝꯗꯕꯅꯤꯅ ꯃꯦꯁꯦꯖꯇꯣ ꯄꯥꯕ ꯂꯣꯏꯔꯒ ꯁꯠ ꯀꯛꯊꯠꯂꯤ꯫ ꯃꯤꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯑꯗꯨꯒꯤꯅꯤ ꯍꯥꯏꯕ ꯀꯔꯤꯝꯇ ꯃꯥꯏ ꯃꯀꯣꯛꯇꯨꯗ ꯆꯪꯗꯦ꯫ ꯊꯑꯣꯏꯅ ꯑꯗꯨꯝ ꯐꯣꯟ ꯇꯧꯁꯤꯜꯂꯒ ꯅꯨꯄꯤꯗꯨꯗ ꯉꯥꯡꯉꯤ, ꯀꯔꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯀꯔꯟ ꯇꯧꯔꯛꯀꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯆꯥꯟꯁ ꯂꯧꯔꯒ ꯑꯁꯦꯡꯕꯒꯤꯅꯦ, ꯀꯔꯟ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯥꯒꯤ ꯅꯍꯥꯟꯗꯒꯤ ꯐꯨꯝꯗꯨꯅ ꯊꯜꯂꯝꯕ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯁꯨ ꯁꯥꯎꯕ ꯉꯝꯗꯦ꯫ ꯅꯨꯄꯤꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯂꯒ ꯃꯥꯅ ꯌꯥꯕꯤꯗ꯭ꯔꯒꯗꯤ ꯀꯩ ꯑꯃꯨꯛ ꯇꯧꯕ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯣꯂꯦꯖꯁꯨ ꯄꯨꯜꯂꯤ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯒꯨꯟ ꯃꯥꯅ ꯆꯞ ꯆꯥꯅ ꯈꯪꯕꯅꯤ꯫ ꯃꯌꯥꯝ ꯃꯃꯥꯡꯗꯒ ꯗꯣꯡ ꯍꯥꯏꯗꯣꯔꯛꯂꯗꯤ ꯆꯣꯞꯅꯕ ꯇꯥꯔꯦꯅ ꯊꯦꯝꯂꯒ ꯅꯨꯄꯥꯗꯨꯅꯁꯨ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯄꯥꯗꯣ ꯏꯄꯪ ꯄꯪꯅ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒ ꯐꯝꯃꯒ ꯇꯨꯃꯤꯟꯅꯒ ꯂꯩꯖꯔꯝꯕꯅꯤ꯫ ꯅꯨꯄꯤꯗꯨꯒ ꯅꯨꯡꯁꯤꯅꯕ ꯍꯧꯈꯤꯕꯗꯒꯤꯗꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯏ꯫ ꯃꯔꯝꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯩ ꯀꯣꯏꯅꯩ ꯀꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯌꯥꯝꯅ ꯏꯀꯥꯏꯖꯕꯒꯤ ꯅꯨꯄꯤꯗꯨꯅ ꯍꯥꯏꯗꯣꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯜꯂꯤ꯫ ꯃꯤ ꯑꯇꯩꯈꯩꯅꯁꯨ ꯑꯗꯨꯝꯈꯔꯗꯤ ꯆꯤꯡꯅꯩ꯫ ꯅꯍꯥꯟ ꯃꯈꯩ ꯃꯕꯥꯅꯤꯅ ꯂꯩꯔꯝꯕ ꯃꯑꯣꯡ ꯃꯇꯧꯗꯨꯒ ꯍꯟꯗꯛ ꯇꯧꯊꯣꯔꯛꯂꯤꯒꯁꯤꯒ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤꯗꯨꯗꯤ ꯀꯣꯂꯦꯖꯀꯤ ꯕꯣꯠ ꯂꯦꯞꯂꯒ ꯀꯥꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯠꯇꯗ ꯃꯥꯅ ꯀꯣꯏꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯏꯆꯝ ꯆꯝꯅ ꯂꯣꯏꯅ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯈꯜꯂꯒ ꯇꯤꯟꯅꯕꯒꯤ, ꯃꯌꯥꯝꯗꯒꯤ ꯑꯄꯪꯕ ꯈꯜꯂꯒ ꯊꯕꯛ ꯆꯠꯃꯤꯟꯅꯔꯤꯅꯤ,
ꯄꯥꯈꯣꯟ ꯆꯠꯃꯤꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯟꯗꯣꯛꯏ꯫ ꯅꯨꯄꯥꯗꯨꯒꯤ ꯈꯨꯠꯇꯥꯝꯒꯥꯁꯦ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯃꯥꯅ ꯑꯣꯏꯅ ꯆꯤꯡꯉꯒ ꯄꯨꯕ, ꯑꯗꯨꯅ ꯏꯉꯛꯉꯛꯂꯒ ꯃꯌꯥꯝꯗꯒ ꯌꯦꯡꯕ, ꯃꯌꯥꯝꯗꯨꯅ ꯃꯕꯥꯅꯤꯒꯤ ꯃꯇꯧꯗ ꯌꯦꯡꯂꯒ ꯂꯩꯍꯧꯕ꯫ ꯍꯧꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯌꯥꯕꯤꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯅꯤꯁꯦ ꯁꯣꯏꯗꯅꯒ ꯅꯨꯡꯁꯤꯅꯔꯝꯂꯒꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯨꯄꯤꯁꯤꯗ ꯉꯝꯂꯦ, ꯍꯌꯦꯡꯋꯥꯏꯗꯤ ꯀꯩ ꯑꯣꯏꯔꯅꯤ ꯀꯥꯏꯅꯒ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤꯒ ꯁꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤꯅꯨꯡꯒꯤ ꯑꯩ ꯑꯁꯤ ꯅꯨꯄꯤꯁꯤꯒ ꯅꯨꯡꯁꯤꯅꯔꯨꯔꯤꯕꯅꯣ ꯍꯥꯏꯗꯨ ꯐꯥꯎꯕ ꯌꯧꯔꯦ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯣꯔꯛꯀꯅꯤ ꯀꯤꯕꯒꯤ ꯅꯨꯡꯁꯤꯅꯔꯨꯕꯔꯥ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯌꯣꯟꯗꯣꯔꯦ ꯍꯥꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯁꯦꯡꯅꯃꯛꯀꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯄꯥꯝꯗꯦ, ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ, ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯀꯩꯗꯧꯅꯨꯡꯗꯁꯨ ꯊꯨꯡꯅꯔꯣꯏ, ꯃꯥꯅ ꯅꯨꯄꯤꯗꯣ ꯂꯧꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ꯫ ꯀꯣꯂꯦꯖꯀꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯇꯣꯛꯅꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯂꯧꯔꯒ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯌꯥꯕ ꯅꯨꯄꯤꯅꯤ, ꯇꯧꯒꯦꯇ ꯉꯝꯂꯤꯕꯅꯤ꯫ ꯃꯥ ꯀꯣꯏꯅ ꯀꯣꯏꯅ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯐꯝꯃꯤꯟꯅꯕ, ꯋꯥꯔꯤ ꯁꯥꯟꯅꯕ, ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ, ꯃꯤꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯂꯒ ꯍꯦꯛꯇ ꯆꯠꯈꯤꯕ, ꯑꯗꯨꯝꯅ ꯌꯥꯝꯅ ꯇꯧꯕ ꯅꯨꯄꯤ ꯑꯃꯈꯛꯁꯨꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯗꯣ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ, ꯌꯥꯝꯅ ꯏꯪ ꯇꯞꯄ, ꯃꯣꯡ ꯍꯥꯖꯗꯕ, ꯃꯥꯒ ꯆꯥꯟꯅꯒꯗꯕ ꯅꯨꯄꯤ ꯄꯥꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯜꯂꯒ ꯀꯣꯏꯕ ꯑꯣꯏꯕꯅ ꯅꯨꯄꯥꯗꯣ ꯋꯥꯅ ꯋꯥꯅ ꯈꯥꯡꯖꯈꯤ꯫ ꯀꯣꯂꯦꯖ ꯂꯥꯏꯐꯇꯨ ꯂꯣꯏꯔꯒ ꯅꯨꯄꯤꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯈꯥꯡꯗꯨꯅ ꯋꯥꯅ ꯋꯥꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯋꯥꯔꯁꯨ ꯋꯥꯅ ꯀꯣꯂꯦꯖ ꯂꯥꯏꯐꯇꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯅꯨꯄꯥꯗꯣ ꯅꯦ ꯍꯦꯛ ꯇꯥꯏ꯫ ꯅꯨꯄꯤ ꯑꯗꯨꯒ ꯄꯥꯎꯁꯨ ꯐꯥꯎꯅꯗ꯭ꯔꯦ, ꯐꯣꯟ ꯇꯧꯔꯛꯂꯕꯁꯨ ꯄꯥꯏꯗꯦ, ꯐꯣꯟꯁꯨ ꯃꯦꯁꯦꯖꯁꯨ ꯂꯣꯏꯅꯃꯛ ꯕ꯭ꯂꯣꯛ ꯊꯝꯖꯤꯜꯂꯤ ꯅꯨꯄꯥ ꯑꯗꯨꯅ꯫ ꯅꯨꯄꯤꯅ ꯐꯅ ꯌꯥꯝꯅ ꯍꯧꯔꯒ ꯀꯣꯏꯕ, ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯅꯒ ꯑꯗꯨꯝꯅꯒ ꯕ꯭ꯂꯣꯛ ꯄꯤꯔꯛꯄꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯏꯀꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯤꯗꯨꯁꯨ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯐꯪꯉꯔꯣꯏ ꯀꯥꯏꯕꯒꯤ ꯅꯨꯄꯤꯗꯨꯁꯨ ꯅꯠꯇꯦ, ꯑꯌꯥꯕ ꯅꯨꯄꯤ ꯑꯣꯏꯕꯅꯤꯅ ꯃꯥ ꯑꯃ ꯀꯥꯏꯅꯈꯤꯕꯗ ꯀꯩꯁꯨ ꯈꯟꯗꯦ ꯀꯥꯏꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯃꯛ ꯀꯣꯏꯅꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯈꯪꯉꯤ ꯃꯥ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯈꯤꯗꯕꯗꯣ ꯇꯣꯛꯅꯔꯁꯤ ꯍꯥꯏꯔꯒ ꯇꯣꯛꯅꯈꯤꯕꯁꯨ ꯅꯠꯇꯦ, ꯁꯨꯝ ꯄꯥꯎ ꯁꯨꯡꯐꯥꯎ ꯐꯥꯎꯅꯈꯤꯗꯕꯗꯒꯤ ꯃꯕꯥꯅꯤꯒꯤ ꯃꯔꯤꯗꯣ ꯇꯅꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯕꯥꯅꯤꯁꯨ ꯑꯃꯅ ꯀꯩꯝꯇ ꯍꯥꯏꯅꯗꯦ, ꯃꯥꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅꯃꯛ ꯇꯧꯅꯩ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯣꯏ, ꯅꯨꯄꯥꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯀꯣꯏꯗꯦ꯫ ꯃꯥꯅ ꯄꯥꯝꯖꯕ ꯏꯪ ꯇꯞꯄ ꯅꯨꯄꯤꯗꯣ ꯃꯥꯒꯤꯗꯃꯛꯇ ꯂꯥꯛꯈꯤꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩ꯫ ꯀꯣꯂꯦꯖ ꯂꯥꯏꯐꯁꯨ ꯂꯣꯏꯔꯦ, ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯖꯤꯛꯇꯤ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯥꯏꯟꯗ ꯂꯣꯏꯅ ꯆꯠꯅꯩ꯫ ꯅꯨꯄꯥꯗꯨꯁꯨ ꯌꯨꯝꯗ ꯂꯩꯔꯒ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯀꯩꯅꯣ ꯇꯧꯁꯤꯜꯂꯒ ꯑꯉꯥꯡ ꯈꯔ ꯁꯨꯝ ꯂꯩꯀꯥꯏꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ, ꯄꯩꯁꯥꯁꯨ ꯄꯤꯕꯣꯏ ꯄꯤꯗꯕꯣꯏꯅꯤꯗ, ꯃꯇꯝ ꯂꯦꯜꯂꯒ ꯐ꯭ꯔꯤꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯥꯒꯤ ꯍꯩꯖꯔꯤꯕ ꯃꯍꯩꯗꯨꯁꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯝ ꯇꯥꯛꯄꯤꯕꯅꯤ, ꯄꯩꯁꯥꯒꯤꯗꯃꯛꯇ ꯇꯥꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯁꯨ ꯃꯥꯒ ꯌꯥꯝꯅ ꯆꯥꯟꯅꯖꯒꯗꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯇꯞꯅ ꯃꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯦ꯫ ꯍꯥꯟꯅꯗꯧꯅ ꯃꯥꯁꯨ ꯃꯤꯉꯣꯟꯗ ꯋꯥ ꯍꯥꯏꯕ ꯉꯝꯗꯕ, ꯃꯤ ꯇꯤꯟꯅꯕꯗ ꯇꯨꯃꯤꯟꯅ ꯂꯩꯕꯗꯣ ꯈꯔꯗꯤ ꯐꯔꯦ꯫ ꯑꯗꯨꯅ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯄꯤꯗꯨꯗ ꯃꯁꯥꯅ ꯍꯥꯏꯖꯔꯒ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯂꯦꯝꯃꯤ, ꯃꯈꯣꯏꯒ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯄꯨꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ 11, 12 ꯑꯃꯗꯤ ꯀꯣꯂꯦꯖ ꯂꯥꯏꯐ ꯄꯨꯟꯈꯤꯗꯕꯗꯒꯤ ꯂꯥꯞꯅꯈꯤꯕꯗꯨꯅ ꯁꯨꯝ ꯀꯣꯏꯅꯈꯤꯕꯅꯤ꯫ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ, ꯌꯨꯝ ꯄꯥꯟꯕꯒꯤ, ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯣ ꯆꯞ ꯆꯥꯔꯦ꯫ ꯑꯗꯨꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯔꯛꯏ꯫ ꯅꯨꯄꯤꯗꯨꯁꯨ ꯑꯣꯖꯥ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯖꯩ, ꯊꯕꯛ ꯑꯃ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩ꯫ ꯄꯥꯎ ꯑꯗꯨꯃꯛ ꯐꯥꯎꯅꯩ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ, ꯈꯟꯅ ꯆꯩꯅꯗꯦ, ꯒ꯭ꯌꯥꯟ ꯇꯥꯕ ꯏꯪ ꯇꯞꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯃꯔꯥ ꯆꯦꯠꯅ ꯅꯨꯡꯁꯤꯅꯖꯩ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯈꯜꯂꯗꯨꯅ ꯅꯨꯄꯤꯗꯣ ꯆꯦꯟꯖꯩ, ꯃꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯄꯨꯔꯒ ꯅꯨꯄꯤꯗꯣ ꯊꯩ꯫ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡꯏꯟꯅ ꯅꯣꯡꯉꯥꯜꯂꯒ ꯄꯥꯎ ꯍꯥꯏꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡꯁꯨ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ, ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯦꯛꯀꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯏ꯫
ahal lamensingna laururaga yumda porokpa ngahak leiraba matung mana hana koiramba college thengnakiba nupido adusu makhoigi yumda lai adubu nupado kaisu thoidokpa ahenbadi khallude hana nungsinarambani college life da imana bisu oirakpani aduna ai nupi chele kaibaduda thajadabagi masak yengba lakliboi ningduna nupadunadi khanjai ichamjamna adugadi nupaduna khalliba adugi onadainambada tabada kiraba wa kaya amasu nganglai nupadudi mana nganglibase mayam amta thajabiganu mase karino karaino haiba ai masak mona khangi hanadagi hongna tawba ngamba nupini maga aiga nungsinarami chummi aina hairaga nungsinaba nate mana aingonda nungsiyena hairaklaga matam khara koinakhibani ibani nungsinaba matamda karigumba makhalgi akaiba thaba amada fawa tawkiba leite chumna khak nungsinaba khakini adudagi pau phaunadre college loikibadagi ibani dum tongnakhre nupa mayam ama khangnai ai kemta haibite aduna magi aningba pambada chasakhibani aisu aigi aningba pamba chalaga aiga nungsinaba nupise ngasi senjarapani aina hairibasida mayamna thajabiyu haiduna nupa aduna yamna kanna haisai adubu nupi aduna kaptana lauduna mayam amang aduda nate mana nganglibase machin thiribani nupagi di mangjaba karisu leite maga aiga nungsinaraklibase nongmani ni khaki nate chahi ani ahumni chahi ani hum nungsinarapa haibase mayamnasu hena khanglamgani nungsinabagi marida ayaurabani aduna masu aiga chahi ani hum nungsinarapasida ibani kari karamna nungsinarangani haibado aina haidragasu mayamna hena khangbiro chenba taragasu aiga hana chengadabani mana ngasi seliba nupise nonganjringaida thindokbigro aduga pau haiba chatpado aigi oina haibiyu asigumba tabada kiraba wahai kaya amasu nupiduna hairai nupi adugi wahai aduna chelagliba nupido mapungning onki asengwa oiraboi ningduna yamnasu nupa aduda sauki nangna aingonda karigidamakta minamlibano magasu kuina nungsinarapani adubu nomata hauba mana lakliba nupi adugi maramda pande aduna cheliba nupi adunasu thajabadi khara wali adu oiragasu nupi masamangna laklaga nupada adumna ka haiba ngamba haibase karisu tawdragadi haiba ngambagi sakti su leiroi khali aduna masu cheluruba oiragasu mayumda chatkrage aduga lagliba nupido oina lawja haurasanu haina khali yamnasu kapchai chele haibagi michasu leire aduga thungsu thungnaroidaba haiduna magi ijatugi khalaga nupido yamna kapchai nupadunadi mana ngangliba wasingdo achumba amata nate haiduna mana cheliba nupi adubu yamna kanna themsai makhut ka pairaga aina haibasi thajau mase yamna tawba ngamba nupini mana tawgita ngambani nangna magi magun khangdabanani aidi maga kuina loinarapana magi magun loina chapchana khangi aduna ai mangonda fajana khairamlaga hairasu haijage ibani nungsinaraklaga ngasi panthong yogadaba numit asida mana thugaiba laglibase ai soidana wari tamge mangonda gyan tahange khong kolaga oirasu haijage nang chatpatadi chatkinu haiduna nupaduna yamna kanna khamsai aduga somdasu nupi aduda yamna kanna haijai mukhoigi imung manunggi amadi lekaigi tilliba miyamsing adugi mamangdasu haijai adubu nupi aduna sungya yadi maga aiga chahi ani hom nungsinarapani aigi ichenmangna haibada ikaiba tukachaba thawdok kaya amasu ibanigi marakta thokpa laikre nakhoi nupi natro nupi oiraga nupigi ijatbu karisu leitana khanba magi semjin sajenba wahai mayam aduna nupi singado pungpang pangthahanki asengba oiraboi ninghanki aduna chelibani haiduna leiriba nupi adusu phone tawraga mayumgi ahal lamansing kawi thawdok ama thokpa haibasidi yumthangnaba miyoi soidana tagani mathang aduna nupi ama chelaklaga amasu amuk laksile haibadagi lekai adugi mipum khudimaksu makhoigi imung aduda chona tili numidang waijaragasu yumda mi kana amata phauba lehaude haiba yai makhoigi thawdoksing adubu yengnabagidamakta loinamak langnai nupa adune nupi ani dune
ꯇꯣꯉꯥꯟ ꯂꯩꯍꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯍꯪꯉꯤ꯫ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯅꯁꯨ ꯁꯥꯎꯕꯗꯒꯤ ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯥꯛꯏ꯫ ꯅꯨꯄꯤ ꯊꯅꯥꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛꯏ ꯑꯗꯨꯅ ꯆꯤꯟ ꯈꯨꯝ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤꯁꯦ ꯑꯁꯦꯡꯕꯅꯤ ꯁꯦꯡꯗꯕꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯇꯣꯉꯥꯟꯅ ꯋꯥ ꯍꯪꯉꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯂꯣꯏꯅꯃꯛ ꯍꯥꯏꯖꯩ꯫ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯕꯥꯅꯤ ꯊꯦꯡꯅꯔꯛꯄꯗꯒꯤꯅ ꯉꯁꯤꯒꯤ ꯆꯦꯜꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯑꯁꯦꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯂꯤꯖꯩ꯫ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯇꯧꯁꯤꯟꯅꯕ ꯇꯥꯠ ꯑꯗꯨꯅ ꯀꯞꯄꯣꯏ ꯂꯥꯎꯕꯣꯏ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯇꯤꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯥꯖꯅꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏ꯫ ꯐꯅ ꯆꯨꯝꯕ ꯑꯣꯏꯁꯅꯨ ꯂꯥꯟꯕ ꯑꯣꯏꯁꯅꯨ, ꯅꯨꯄꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯤꯒꯤꯗꯃꯛꯇ ꯏꯖꯠ ꯀꯟꯅꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯊꯣꯛꯂꯒ ꯃꯥꯌꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯆꯦꯜꯂꯕꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯥꯒꯤ ꯑꯦꯛꯇꯤꯡ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯥꯖꯍꯟꯕꯗꯒꯤ ꯉꯁꯤ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯧꯗꯕꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯔꯥꯏ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯌꯥꯖꯈꯤꯗꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯦꯜꯂꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯩꯅ ꯂꯧꯕ ꯌꯥꯔꯔꯣꯏ, ꯑꯩꯉꯣꯟꯗ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯩꯅ ꯂꯧꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯄꯨꯂꯤꯁ ꯄꯨꯔꯒ ꯂꯥꯛꯄ ꯑꯣꯏꯕꯅ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯌꯥꯔꯣꯏ, ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯒꯤꯅ ꯏꯖꯠ ꯇꯥꯕꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯤ ꯆꯦꯟꯖꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯑꯩ ꯂꯧꯖꯒꯦ ꯑꯗꯨꯒ ꯃꯥꯒꯤꯅ ꯏꯖꯠ ꯇꯥꯕꯤ ꯑꯣꯏꯅ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯖꯔꯒꯁꯨ ꯉꯁꯤ ꯆꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯗꯤ ꯌꯥꯈꯤꯗꯦ꯫ ꯅꯕꯥꯅꯤ ꯑꯔꯣꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯦ, ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ ꯑꯄꯪꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯅꯪꯅ ꯑꯃꯨꯛ ꯐꯥꯔꯒ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯔꯤꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯂꯩꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ, ꯅꯨꯄꯤ ꯑꯁꯤꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯍꯧꯔꯣ, ꯑꯩꯒꯤ ꯏꯖꯠ ꯇꯥꯕꯤ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯡꯁꯤꯖꯕ, ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯖꯕ, ꯃꯥꯒꯤꯗ ꯑꯣꯏꯖꯒꯦ ꯈꯜꯂꯒ ꯀꯣꯏꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯃꯥꯁꯨ ꯃꯊꯃꯣꯏꯗꯣ ꯌꯥꯝꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤꯁꯨ ꯏꯖꯠ ꯇꯥꯕꯤ ꯄꯤꯔꯒ ꯃꯥꯅ ꯄꯥꯝꯖꯗꯕ ꯅꯨꯄꯤ ꯑꯗꯨꯒꯤꯁꯨ ꯃꯥ ꯂꯧꯕ ꯉꯝꯂꯔꯣꯏ, ꯏꯖꯠ ꯇꯥꯕꯤ ꯄꯤꯔꯒ ꯑꯅꯤꯃꯛ ꯑꯃꯠꯇ ꯂꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯈꯤ꯫ ꯅꯨꯄꯤ ꯑꯅꯤꯃꯛꯇꯣ ꯅꯨꯄꯥꯗꯨꯅ ꯑꯃꯠꯇ ꯐꯥꯎꯕ ꯂꯧꯈꯤꯗꯦ, ꯃꯥꯒꯤ ꯏꯖꯠ ꯇꯥꯕꯤ ꯄꯤꯔꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤ꯫ ꯇꯤꯜꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯨꯡꯉꯛ-ꯉꯛꯈꯤ꯫ ꯏꯪꯅ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯑꯁꯤꯅꯤ꯫ ꯃꯇꯧ ꯃꯥꯟꯗꯅ ꯅꯨꯄꯤ ꯅꯍꯥꯗꯒ ꯃꯈꯨꯠ ꯁꯥꯡꯕ ꯀꯥꯏꯗꯨꯅꯁꯨ ꯃꯤꯅ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯗꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯅꯨꯄꯥꯗꯣ ꯃꯥꯅ ꯇꯧꯔꯨꯕ ꯅꯠꯇꯕꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯃꯥꯅ ꯆꯦꯜꯂꯁꯨ ꯍꯤꯡꯂꯔꯣꯏꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯃꯥ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯥꯒꯤ ꯋꯥꯔꯤꯅ ꯂꯩꯀꯥꯏ ꯈꯨꯟ ꯂꯣꯏꯅꯃꯛ ꯋꯥ ꯂꯥꯎꯅꯩ꯫ ꯑꯗꯨꯕꯨ ꯇꯞꯅ ꯑꯗꯨꯝ ꯀꯥꯎꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯗꯣ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯔꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯗꯨꯅ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯂꯩꯈꯤ꯫ ꯑꯍꯨꯝꯁꯨꯕ ꯑꯣꯏꯅ ꯃꯥꯒ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯃꯥꯡꯊꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯈꯪꯉꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯆꯥꯎꯅ ꯂꯦꯞꯈꯤ꯫ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯀꯌꯥ ꯂꯤꯁꯤꯡ ꯇꯧꯁꯅꯨ, ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯃꯣꯏꯗꯣ ꯅꯨꯄꯤꯗꯨꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯈꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅꯁꯨ ꯅꯨꯄꯤ ꯑꯗꯨꯗ ꯋꯥꯍꯪ ꯀꯌా ꯑꯃꯁꯨ ꯍꯪꯈꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯃꯁꯨ ꯄꯥꯎ ꯇꯝꯁꯤꯜꯂꯤ꯫ ꯅꯪꯒ ꯅꯨꯡꯁꯤꯅꯔꯤꯕ, ꯅꯪꯒ ꯂꯨꯍꯣꯡꯂꯤꯕ ꯅꯨꯄꯥꯁꯦ ꯃꯃꯥꯡꯊꯛꯇ ꯁꯨꯝꯅ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯁꯨ ꯂꯩꯔꯦ, ꯅꯪ ꯍꯥꯟꯅ ꯂꯩꯁꯥꯔꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯖꯁꯅꯨ, ꯃꯥꯅ ꯂꯧꯔꯒ ꯂꯩꯔꯝꯕ ꯑꯣꯏꯔꯁꯅꯨ, ꯑꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯈꯥꯡꯒꯦ, ꯑꯩ ꯉꯝꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯁꯥꯕꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯄ, ꯈꯪꯍꯜꯂꯛꯄ, ꯋꯥꯔꯤ ꯁꯥꯔꯛꯄ, ꯄꯥꯎ ꯇꯝꯂꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯍꯥꯏ꯫ ꯑꯗꯨꯅꯁꯨ ꯃꯤꯅ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯀꯠꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤꯗꯣ
ꯇꯝꯅ ꯇꯝꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯑꯁꯤꯅꯤ ꯃꯌꯥꯝ, ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯋꯥꯔꯤꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫